ꯁꯤꯟꯕ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯁꯥꯌꯣꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯇꯧꯒꯗꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯆꯥꯛ ꯈꯥꯏꯅ ꯁꯤꯟꯗꯣꯛꯏ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯅꯝꯒꯤ ꯁꯥꯌꯣꯟ ꯇꯧꯕꯒꯤ ꯃꯇꯝ ꯑꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯕꯒ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯗꯦ, ꯋꯥꯠꯂꯤꯀꯥꯟꯗ ꯇꯧꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯉꯥꯛꯅ ꯆꯠꯅꯅꯕ ꯍꯥꯟꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯖꯣꯝꯔꯥꯖꯅ꯫ ꯏꯃꯥ ꯂꯩꯃꯔꯦꯜꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯆꯟꯗꯝꯁꯅꯤꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯔꯨꯕꯗ ꯁꯨꯞꯅꯇꯒꯤ ꯆꯍꯤ 15 ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯄꯨꯟꯁꯤꯗꯨꯅ ꯁꯥꯌꯣꯟ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯔꯝꯂꯦꯟꯗ ꯑꯃꯨꯛ ꯍꯜꯂꯛꯅꯅꯕ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯝ ꯊꯥꯔꯛꯏ꯫ ꯅꯣꯡꯂꯩꯃꯅꯁꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯀꯔꯤꯃꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯇꯌꯤꯡ ꯇꯌꯤꯡꯂꯕ, ꯌꯥꯝꯅꯁꯨ ꯁꯥꯗꯕ, ꯌꯥꯝꯅꯁꯨ ꯏꯪꯗꯕ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯣꯏꯍꯜꯂꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯖꯣꯝꯔꯥꯖꯅ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯖꯣꯝꯔꯥꯖꯅ, "ꯆꯦꯝꯄꯥꯛꯇꯣꯟ, ꯅꯪꯒꯤ ꯍꯥꯟꯅ ꯁꯥꯌꯣꯟꯒꯤ ꯄꯔꯝꯁꯦ ꯇꯧꯔꯒꯦꯀꯣ꯫ ꯅꯪꯅ ꯑꯥꯗ ꯃꯐꯝꯗꯨꯗ ꯁꯥꯌꯣꯟ ꯇꯧꯔꯨꯗꯣꯔꯤꯁꯦ ꯅꯍꯥ ꯌꯥꯝ ꯑꯣꯏꯌꯣꯗꯤ ꯌꯥꯗ꯭ꯔꯦꯅꯦꯍꯦ꯫ ꯆꯍꯤ 35ꯒꯤ ꯌꯛ ꯌꯛ ꯂꯥꯎꯕ ꯄꯥꯈꯪ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯇꯥꯔꯦꯀꯣ"꯫ ꯆꯦꯝꯄꯥꯛꯇꯣꯟꯅ ꯑꯃꯨꯛ, "ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯖꯗꯦ, ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯅꯤꯅꯦ ꯑꯩꯒ꯭ꯌꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯍꯧꯔꯒꯦꯀꯣ꯫ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯋꯥ ꯉꯥꯡꯂꯛꯑꯅꯨ, ꯑꯩꯅ ꯁꯥꯏꯟ ꯇꯧꯔꯛꯄꯗꯨꯗ ꯈꯪꯒꯗꯕꯅꯤꯀꯣ"꯫ ꯆꯦꯝꯄꯥꯛꯇꯣꯟꯗꯨ ꯌꯥꯝ ꯍꯔꯥꯎꯅ, "ꯌꯦꯁ ꯑꯩꯒ꯭ꯌꯥ"꯫ ꯑꯁꯨꯝꯅ ꯆꯦꯝꯄꯥꯛꯇꯣꯟꯒꯤ ꯁꯥꯌꯣꯟ ꯇꯧꯅꯕ ꯊꯧꯔꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯖꯣꯝꯔꯥꯖꯅ, "ꯌꯥꯔꯅꯤ ꯆꯦꯝꯄꯥꯛꯇꯣꯟ, ꯅꯪ ꯁꯥꯌꯣꯟ ꯇꯧꯕ ꯌꯥꯔꯅꯤꯀꯣ꯫ ꯆꯠꯂꯨꯔꯣ, ꯃꯤꯔꯝꯂꯦꯟꯗ ꯅꯊꯧ ꯄꯥꯡꯊꯣꯛꯂꯨꯔꯣ"꯫ ꯊꯤꯔꯤꯀꯥꯄꯤꯅ, "ꯃꯣꯏꯕꯥꯖꯤꯒꯤ ꯃꯤꯔꯝꯂꯦꯟꯗ ꯉꯥꯎꯁꯤꯟꯅꯅꯨꯀꯣ, ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯎꯀꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯊꯤꯔꯤꯀꯥꯄꯤꯗꯨ ꯀꯞꯄꯤ꯫ ꯆꯦꯝꯄꯥꯛꯇꯣꯟꯅ ꯑꯃꯨꯛ, "ꯀꯔꯤꯔꯣ, ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯄꯩꯁꯜꯂꯛꯀꯅꯨꯀꯣ, ꯅꯣꯏꯗ ꯐꯖꯅ ꯂꯩꯌꯨ꯫ ꯑꯩꯒ꯭ꯌꯥ, ꯅꯅꯥꯏ ꯆꯠꯆꯔꯨꯈꯤꯒꯦꯀꯣ, ꯍꯌꯨꯝ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯝꯄꯥꯛꯇꯣꯟꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯆꯟꯗꯝꯁꯤꯅꯤꯗꯤ ꯈꯪꯄꯣꯟꯇꯦ ꯁꯣꯝꯗ ꯁꯥꯌꯣꯟ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯜ ꯃꯦꯀꯞꯀ ꯇꯧꯁꯤꯜꯂꯤ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯃꯁꯛ ꯃꯇꯧꯗ ꯂꯝ ꯌꯧꯕꯤ ꯆꯪꯈꯣꯟꯕꯤꯗꯨꯗ ꯑꯍꯦꯟꯕ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕ ꯑꯗꯨꯅ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯈ꯭ꯔꯦ꯫ ꯆꯦꯝꯄꯥꯛꯇꯣꯟꯒꯤ ꯂꯣꯏꯈ꯭ꯔꯕꯗ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ꯫ ꯄꯨꯡ 1 ꯇꯥꯗꯧꯕ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯉꯥꯏꯔꯦ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯃꯔꯨꯑꯣꯏꯕ ꯋꯥ ꯍꯥꯏꯔꯔꯦ꯫ ꯖꯣꯝꯔꯥꯖꯅ, "ꯆꯥꯊꯣꯏꯕꯤ, ꯅꯪꯅ ꯑꯥꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗꯣ ꯇꯧꯅꯨꯀꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯌꯣꯟ ꯇꯧ"꯫ ꯆꯟꯗꯝꯁꯤꯅꯤꯅ ꯑꯃꯨꯛ, "ꯍꯣꯏ ꯑꯕꯣꯖꯤ, ꯑꯗꯨꯒ ꯁꯤꯅ ꯁꯥꯌꯣꯟ 10ꯅꯤ꯫ ꯅꯪꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯒꯅꯦ ꯒ꯭ꯔꯤꯟ ꯃꯆꯨ ꯉꯥꯜꯂꯛꯀꯅꯤ, ꯃꯗꯨꯗ ꯅꯝꯗꯨꯅꯅꯦ ꯅꯪꯅ ꯂꯩꯗꯧꯕ ꯃꯐꯝꯗꯣ GPS ꯊꯥꯗꯣꯛꯎ, ꯃꯥꯅ ꯂꯣꯀꯦꯁꯟ ꯊꯥꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯗꯣ ꯌꯧꯕꯒ ꯏꯄꯥꯗ ꯐꯣꯟ ꯇꯧꯔꯛꯎꯀꯣ"꯫ ꯆꯅꯝꯗꯨ ꯍꯔꯥꯎꯅ, "ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯔꯦ"꯫ ꯖꯣꯝꯔꯥꯖꯅ, "ꯑꯗꯨꯅꯤ, ꯂꯥꯛꯑꯣ, ꯄꯨꯡꯁꯦ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯅꯪꯒꯤ ꯁꯥꯌꯣꯟꯒꯤ ꯃꯇꯝꯁꯦ ꯆꯍꯤ 15ꯅꯤ꯫ ꯃꯁꯤ ꯈꯪꯅ ꯅꯪꯅ ꯆꯠꯂꯨꯀꯣ꯫ ꯏꯄꯥꯗꯤ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯗꯤꯅꯦ ꯏꯄꯥꯅ ꯂꯥꯛꯂꯣꯏ꯫ ꯅꯪꯅ ꯑꯥꯗ ꯇꯧꯕ ꯈꯨꯗꯤꯡ ꯁꯤꯗ ꯂꯣꯏꯅ ꯎꯅꯤ꯫ ꯁꯥꯌꯣꯟ 10ꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅꯀꯣ ꯅꯪꯅ ꯃꯇꯝ ꯈꯪꯅ ꯍꯜꯂꯛꯀꯗꯕꯅꯤꯀꯣ"꯫ "ꯍꯣꯏ ꯕꯥ, ꯑꯩꯁꯨ ꯈꯪꯉꯦ, ꯑꯩ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦ"꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯄꯥ ꯃꯃꯥ ꯏꯕꯦꯝꯃ ꯑꯍꯨꯝꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯑꯗꯨꯒ ꯁꯥꯌꯣꯟ ꯇꯧꯗꯣꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯏꯍꯥꯡ ꯍꯥꯡꯂꯕ ꯇꯔꯪ ꯃꯥꯂꯪꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯁꯤꯔꯤ ꯊꯥꯛ ꯊꯥꯛ ꯂꯩ꯫ ꯖꯣꯝꯔꯥꯖꯅ, "ꯂꯩꯔꯤꯕ ꯁ꯭ꯇꯤꯌꯔꯁꯦ 3 ꯀꯨꯝꯊꯧ, ꯑꯗꯨꯒ ꯍꯌꯨꯝ ꯍꯥꯏꯌꯨ ꯏꯆꯥꯊꯣꯏꯕꯤ"꯫ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯔꯤ 3 ꯑꯗꯨ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯤꯅꯤꯠ ꯑꯃꯇꯪ ꯉꯥꯏꯔꯦ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯌꯦꯡꯂꯛꯏ꯫ ꯂꯐꯣꯏꯗꯨ ꯃꯄꯤꯒ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯃꯅꯞꯀꯗꯨ ꯆꯤꯡꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯑꯃꯨꯛ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯐꯖꯅ ꯂꯩꯌꯨꯀꯣ ꯅ, ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯊꯨꯅ ꯂꯥꯛꯎꯀꯣ ꯆꯟꯗꯝꯁꯤꯅꯤ, ꯆꯠꯂꯣꯀꯣ ꯅꯨꯡꯁꯤꯊꯣꯏꯕꯤ, ꯉꯥꯏꯔꯝꯒꯦ ꯅꯪꯕꯨ ꯍꯜꯂꯛꯄ"꯫ ꯆꯅꯝꯅ ꯑꯃꯨꯛ, "ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯪ, ꯑꯩꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯊꯤꯔꯝꯃꯨꯀꯣ ꯂꯐꯣꯏ, ꯕꯥꯏ"꯫ ꯂꯐꯣꯏꯅ ꯑꯃꯨꯛꯀꯁꯨ, "ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ, ꯑꯩ ꯈꯥꯡꯕ ꯉꯝꯗꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯂꯐꯣꯏꯗꯨ ꯋꯥ ꯍꯦꯛꯇ ꯀꯞꯂꯛꯂꯦ꯫ ꯑꯆꯥꯊꯥꯎ ꯇꯤꯟꯅ, "ꯌꯦꯡꯍꯩꯗ꯭ꯔꯦ ꯂꯥꯁꯁꯤꯟꯁꯤꯗꯤ, ꯄꯨꯡ 1 ꯆꯞ ꯆꯥꯅ ꯆꯅꯝ ꯑꯗꯨ ꯍꯌꯨꯝ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯥꯡꯗ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯤꯔꯝꯂꯦꯟꯗꯨꯗ ꯌꯧꯔꯦ ꯆꯦꯝꯄꯥꯛꯇꯣꯟꯗꯨ ꯃꯥꯅ ꯂꯩꯗꯧꯕ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯆꯞ ꯆꯥꯅ ꯊꯨꯡꯏ꯫
ꯍꯥꯟꯅ ꯂꯣꯏꯅ ꯁꯤꯜꯂꯝꯂꯦ ꯑꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯑꯍꯟ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ ꯔꯥꯁꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯦꯝꯄꯥꯛꯇꯣꯟ ꯎꯗꯕ ꯀꯨꯏꯔꯦꯗꯍꯦ꯫ ꯆꯦꯝꯄꯥꯛꯇꯣꯟꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯕꯣꯛꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯌꯥꯝꯕꯨ ꯀꯜꯂꯝꯃꯤꯅꯦ꯫ ꯀꯟꯕꯅꯤ ꯀꯟꯕꯅꯤ ꯂꯥꯏꯋꯥ ꯁꯤꯖꯤꯟꯅꯔꯒꯅꯦ ꯀꯟꯍꯜꯂꯤꯕꯅꯦ꯫ ꯑꯥꯗꯁꯨ ꯈꯔ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯑꯕꯣꯛꯁꯨ? ꯌꯥꯗꯗꯅ ꯇꯧꯔꯤꯅꯤꯍꯦ ꯃꯤꯔꯝꯂꯦꯟꯁꯤꯗ ꯄꯣꯁꯇꯤꯡ ꯇꯥꯔꯨꯗꯅꯅꯦ ꯑꯩ ꯑꯇꯣꯞꯄ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯄꯣꯊꯥꯔꯔꯣꯀꯣ꯫ ꯆꯦꯝꯄꯥꯛꯇꯣꯟꯗꯨ ꯃꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯤꯡꯁꯦꯜ ꯂꯩꯕ ꯑꯗꯣꯝꯗ ꯂꯦꯞꯂꯒ ꯃꯁꯛꯇꯨ ꯌꯦꯡꯏ꯫ ꯆꯦꯝꯄꯥꯛꯇꯣꯟꯅ ꯋꯥ ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯩꯍꯦ ꯑꯗꯣ ꯆꯤꯔꯥꯏꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦꯗꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯅꯒ ꯐꯖꯕꯅꯦ ꯌꯥꯝ ꯃꯥꯟꯈ꯭ꯔꯦꯅꯦ ꯁꯤꯗꯤ꯫ ꯆꯍꯤ 35ꯒꯤ ꯌꯪ ꯄꯥꯈꯪ ꯑꯃ ꯌꯥꯔꯦ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯀꯣꯏꯊꯕ ꯍꯧꯔꯒꯦ꯫ ꯑꯗꯣ ꯄꯦꯟꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯃꯃꯥꯡꯂꯣꯝꯒꯤ ꯁꯝꯁꯦ ꯈꯤꯇꯁꯨ ꯌꯥꯝꯅ ꯌꯥꯎꯔꯝꯂꯗꯤ ꯐꯗꯧꯅꯦꯕ ꯁꯤꯗꯤ ꯍꯩꯀ꯭ꯔꯨꯖꯥꯛꯄꯨ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯔꯥꯁꯤꯅ ꯑꯃꯨꯛ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯉꯣꯅꯦꯍꯦ ꯆꯦꯝꯄꯥꯛ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣꯗ ꯄꯥꯎ ꯄꯤꯈ꯭ꯔꯣꯅꯦꯍꯦ꯫ ꯍꯣꯏ ꯒꯥꯕꯣ꯫ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯃꯥ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯖꯣꯝꯔꯥꯖꯇ ꯍꯥꯏꯈ꯭ꯔꯦ ꯆꯦꯝꯄꯥꯛꯇꯣꯟꯅ ꯑꯩ ꯃꯤꯡꯁꯦ ꯀꯩ ꯊꯣꯟꯁꯤꯒꯦ? ꯑꯩꯅ ꯃꯤꯡ ꯑꯣꯟꯗ꯭ꯔꯗꯤ ꯏꯕꯦꯝꯃꯅ ꯑꯗꯨꯝ ꯈꯪꯈꯤꯅꯤꯁꯦ ꯀꯩ ꯊꯣꯟꯁꯤꯒꯦ ꯑꯩꯕꯣ? ꯑꯁ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ꯫ ꯑꯣ ꯂꯩꯔꯦ ꯌꯥꯔꯦ ꯀꯩꯅꯣ ꯑꯁꯨꯛ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯊꯣꯟꯗ꯭ꯔꯤ ꯍꯥꯏꯔꯒꯦ ꯁꯤꯗꯤ꯫ ꯃꯉꯥꯜ ꯂꯝꯉꯥꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯝꯉꯥꯟ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯝꯉꯥꯟ ꯀꯩꯅꯣ ꯇꯥꯗ꯭ꯔꯤꯁꯤꯕꯣ? ꯅꯤꯔꯨꯅ ꯍꯩꯃꯥ ꯃꯉꯥꯜ ꯀꯥꯈꯠꯂꯛꯑꯣ ꯁꯨꯝ ꯂꯦꯞꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯣꯏ ꯃꯃꯥ ꯑꯗꯣ ꯂꯝꯉꯥꯟꯗꯤ ꯃꯥꯗꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯍꯤꯞꯍꯧꯕꯅꯤꯅꯦ꯫ ꯀꯣꯂꯦꯖ ꯆꯠꯂꯣꯏꯗꯣꯏꯖꯥꯠꯂꯣ? ꯃꯥꯅꯗꯤ ꯉꯁꯥꯏ ꯉꯝꯅꯤ ꯂꯥꯛꯑꯣꯅ ꯂꯥꯛꯏꯅꯦ꯫ ꯑꯃ ꯍꯪꯂꯨꯈꯤꯒꯦ ꯃꯃꯥ꯫ ꯍꯪꯅꯔꯨꯔꯣ꯫ ꯂꯝꯉꯥꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯂꯝꯉꯥꯟꯕ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯝꯉꯥꯟꯅ ꯚꯥꯏ ꯅꯪ ꯂꯥꯛꯑꯕꯣ? ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯣꯏ ꯅꯪ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯄꯨꯡꯗꯤ ꯌꯥꯔꯛꯇ꯭ꯔꯦꯅꯦ ꯑꯩꯁꯨ ꯗ꯭ꯔꯦꯁꯁꯦ ꯍꯣꯡꯂꯤꯁꯤꯅꯤ ꯑꯗꯣ ꯉꯝꯃꯛꯇ꯭ꯔꯦ ꯀꯣꯛꯁꯦ ꯆꯤꯛꯄꯗ ꯌꯥꯗ꯭ꯔꯦ ꯅꯥꯇꯣꯟꯒꯁꯦ 11ꯅ ꯋꯥꯏ ꯆꯥꯏꯔꯦ ꯅꯪ ꯆꯠꯂꯨꯔꯣ꯫ ꯑꯁ ꯕꯤꯠꯀꯗꯤ ꯇꯦꯛꯏꯍꯦ꯫ ꯍꯣꯏ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ ꯏꯊꯟ ꯆꯠꯇꯣꯏꯁꯦ꯫ ꯇꯟꯅꯨ ꯅꯣꯠꯁꯣ ꯐꯖꯅ ꯁꯤꯜꯂꯛꯎꯀꯣ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯣꯏ ꯍꯤꯗꯥꯛꯇꯤ ꯆꯥꯔꯕꯣ? ꯑꯩ ꯂꯩꯔꯝꯃꯣꯔꯣ? ꯉꯔꯥꯡ ꯕꯕꯥꯅ ꯂꯩꯔꯛꯑꯦ ꯌꯥꯔꯅꯤ ꯚꯥꯏ ꯅꯪ ꯊꯦꯡꯉꯅꯤ ꯆꯠꯂꯨꯔꯣ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯆꯪꯉꯛꯑꯒꯦꯀꯣ꯫ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯍꯣꯏ ꯆꯪꯉꯛꯑꯣ꯫ ꯃꯉꯥꯜꯁꯨ ꯆꯠꯈ꯭ꯔꯦ꯫ ꯀꯣꯂꯦꯖ ꯌꯧꯔꯦ꯫ ꯉꯝꯕꯍꯣꯏ ꯄꯥꯔꯇꯤꯁꯨ ꯒꯦꯠꯇ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯍꯥꯏ ꯃꯉꯥꯜ ꯀꯩꯅꯣ ꯅꯊꯟꯗ ꯂꯥꯛꯏꯁꯤꯕꯣ ꯍꯦꯔꯣꯗꯨꯗꯤ? ꯅꯍꯧꯔꯦ꯫ ꯀꯩ ꯂꯩꯅꯥꯅꯣ? ꯊꯣꯏꯕꯤ ꯂꯩꯅꯥꯔꯕ? ꯃꯉꯥꯜ ꯅꯣꯛꯂꯒ ꯅꯠꯇꯦꯗ ꯈꯝꯕ ꯂꯩꯅꯥꯅꯤ꯫ ꯂꯦꯝꯕꯅ ꯑꯃꯨꯛ ꯌꯥꯔꯣꯏꯅꯦ ꯃꯁꯥꯗꯣ ꯄꯦꯠ ꯂꯥꯎꯋꯦꯕ ꯎꯕꯗ ꯑꯩꯈꯣꯏꯗꯧꯅ ꯅꯣꯡꯕꯥꯜꯒꯤ ꯁꯕꯥꯟꯁꯦ ꯄꯥꯟꯗꯦꯕ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯂꯩꯈꯣꯀꯣ ꯑꯩ ꯆꯪꯂꯨꯈꯤꯒꯦ꯫ ꯉꯝꯕꯅ ꯑꯃꯨꯛ ꯍꯣꯏꯗ ꯅꯪ ꯀ꯭ꯂꯥꯁ ꯌꯥꯍꯧꯈꯣꯀꯣ ꯑꯩꯈꯣꯏꯗꯤ ꯀꯣꯏꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯣꯏꯗ꯫ ꯆꯅꯝ ꯃꯐꯝ ꯑꯃꯗ ꯐꯥꯎꯔꯛꯂꯦ꯫ ꯂꯩꯆꯤꯜ ꯃꯔꯛꯇꯒꯤ ꯇꯞꯅ ꯄꯥꯏꯊꯔꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯤꯟ ꯁꯤꯒꯅꯦꯜ ꯉꯥꯜꯂꯛꯏ꯫ ꯃꯗꯨꯅ ꯅꯝꯗꯨꯅ ꯃꯥꯅ ꯂꯩꯗꯧꯕ ꯃꯐꯝꯗꯨꯗ ꯁꯔꯆ ꯇꯧꯏ꯫ ꯆꯅꯝꯅ ꯀꯩꯅꯣ ꯏꯋꯣꯟ ꯋꯣꯟꯅꯩꯗ ꯁꯤꯗꯤ ꯀꯔꯤꯅꯣ ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇꯅ ꯀꯣꯏꯁꯤꯜꯂꯤꯁꯤꯗꯤ ꯃꯌꯥꯏꯗ ꯇꯝꯄꯥꯛ ꯑꯃꯁꯨ ꯇꯥꯏꯅ꯫ ꯃꯁꯥꯅ ꯊꯥꯗꯣꯛꯈꯤꯕ GPS-ꯇꯨꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯏꯉꯛꯂꯦ꯫ ꯂꯣꯀꯦꯁꯟꯗꯨ ꯁꯤꯡꯖꯃꯩ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯀꯩꯅꯣ ꯀꯣꯔꯤꯌꯥꯗ ꯊꯥꯕꯤꯌꯨ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯊꯥꯔꯤꯁꯤꯕꯣ? ꯑꯩꯀꯣ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯁꯨꯝ ꯍꯥꯏꯒꯠꯂꯛꯏꯗ ꯑꯩꯈꯣꯏ ꯑꯕꯣꯖꯤꯠꯁꯤꯡꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ? ꯑꯣꯟꯅꯒ ꯇꯩꯅꯒ ꯍꯟꯕꯁꯨ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯃꯥꯅ ꯑꯩ ꯊꯥꯔꯛꯏꯁꯦ ꯏꯅꯦ ꯍꯣꯏ ꯃꯌꯨꯝꯗ ꯑꯣꯏꯔꯝꯃꯦꯕ ꯀꯥꯟꯅꯗꯦ ꯐꯣꯟ ꯇꯧꯒꯦꯗꯍꯦ꯫ ꯆꯅꯝ ꯁꯥꯎꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯏ꯫ ꯄꯥꯏꯈꯠꯂꯛꯄꯒ ꯖꯣꯝꯔꯥꯖꯅ ꯃꯆꯥꯒꯤ ꯏ ꯄꯥꯎ ꯍꯪꯖꯔꯛꯏ꯫ ꯍꯜꯂꯣ ꯏꯆꯥꯊꯣꯏꯕꯤ ꯌꯧꯔꯕ꯭ꯔꯣ ꯅꯪꯕꯨ? ꯊꯨꯈ꯭ꯔꯦꯗ꯫ ꯆꯅꯝꯅ ꯀꯔꯤꯅꯣ ꯄꯥꯕꯣꯡ ꯑꯩ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯤꯖꯥꯠꯅꯤꯀꯣ ꯁꯤꯗꯤ ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯑꯩꯅ ꯀꯣꯔꯤꯌꯥꯗ ꯊꯥꯕꯤꯌꯨ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗ ꯊꯥꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯁꯤꯗꯗꯤ ꯑꯣꯄꯥ ꯑꯝꯇ ꯂꯩꯔꯝꯃꯔꯣই꯫ ꯍꯩ ꯑꯗꯨꯗꯁꯨ ꯅꯍꯥꯟ ꯏꯄꯥꯅ ꯆꯠꯄꯗ ꯌꯥꯝ ꯂꯩꯍꯧꯋꯤꯅꯦꯍꯩ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯊꯥꯕꯤꯕꯅꯤ꯫ ꯊꯥꯅꯤ ꯌꯥꯝ ꯑꯩ ꯁꯤꯗ ꯁꯥꯌꯣꯟ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯅꯕꯅꯦ ꯁꯤꯟꯕꯤꯌꯨ ꯁꯤꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯖꯣꯝꯔꯥꯖꯅ ꯑꯃꯨꯛ ꯌꯥꯔꯔꯣꯏꯅꯦꯍꯩ ꯊꯧꯔꯝ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯦꯗꯖꯁ ꯈꯔ ꯇꯧꯔꯒ ꯂꯩꯔꯣ ꯃꯇꯝ ꯈꯔ ꯀꯨꯏꯕꯁꯨ ꯅꯠꯇꯦꯗꯅ ꯆꯍꯤ 15 ꯈꯛꯇꯅꯤ꯫ ꯑꯁ
ꯑꯕꯣꯖꯤꯌꯥ ꯕꯦꯠ ꯌꯥꯝ ꯆꯪꯉꯤ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤ ꯍꯥꯏꯕꯗꯅꯦ ꯆꯞ ꯍꯦꯛ ꯆꯥꯏ ꯖꯣꯝ ꯔꯥꯖꯅ ꯑꯃꯨꯛ ꯍꯩ ꯌꯥꯔꯦ ꯊꯝꯃꯦꯀꯣ ꯅꯅꯦ ꯍꯣꯏꯗ ꯐꯖꯅ ꯂꯩꯔꯣ ꯊꯝꯈ꯭ꯔꯦ ꯖꯣꯝ ꯔꯥꯖꯇꯨ ꯆꯅꯝꯗꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯅꯦ ꯍꯣꯏ ꯃꯌꯨꯝꯗ ꯇꯜꯂꯁꯨ ꯇꯟꯅ ꯆꯠꯄ ꯇꯥꯕꯅꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯖꯨꯡꯀꯣꯛ ꯂꯤꯖꯣꯡꯁꯨꯛ ꯀꯤꯝꯁꯣꯍꯨꯟ ꯄꯥꯝꯂꯒ ꯁꯨꯅꯨꯀꯣꯛ ꯂꯥꯏꯁ꯭ꯔꯝꯒꯤ ꯖꯨꯒꯤꯟꯗ꯭ꯔꯣ ꯁꯟꯀꯣꯛ ꯈꯣꯡꯒꯨꯂꯥꯏ ꯆꯨꯕ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯐꯪꯗꯣꯔꯕ꯭ꯔꯕ ꯅꯥꯗꯥꯎꯗꯤ ꯀꯥꯞꯄꯤ ꯍꯦꯕꯦ ꯃꯔꯪ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯀꯣꯔꯤꯌꯥ ꯆꯠꯂꯅꯤ ꯈꯜꯂꯨꯕ ꯃꯅꯤꯄꯨꯔꯗ ꯇꯥꯔꯦꯗꯣ ꯀꯤꯝꯆꯤ ꯀꯤꯝꯕꯥꯞ ꯑꯍꯥꯎꯕ ꯆꯥꯅꯤ ꯈꯜꯂꯨꯕ ꯊꯣꯏꯗ꯭ꯔꯤꯡ ꯀꯥꯡꯁꯨꯕꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯆꯥꯔꯒ ꯂꯦꯟꯗꯧꯔꯦꯕ ꯕꯨꯁꯟꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯅꯤ ꯈꯜꯂꯨꯕ ꯕꯁ ꯑꯇꯦꯛꯄ ꯇꯣꯡꯗꯧꯔꯕ ꯂꯤꯖꯤꯁꯤꯒꯤ ꯀꯤꯆꯟ ꯏꯠ ꯋꯤꯠ ꯕꯣꯛꯀꯤ ꯍꯥꯝꯖꯤꯒ ꯃꯨꯛꯕꯥꯡ ꯇꯧꯔꯨꯔꯒꯦ ꯈꯜꯂꯨꯕ 3x ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯑꯅꯤꯅ ꯃꯍꯨꯠ ꯁꯤꯟꯗꯧꯔꯦꯕ ꯑꯩꯗꯤꯕꯀꯣ ꯑꯁꯨꯝ ꯉꯥꯡꯗꯨꯅ ꯃꯥꯒꯤ GPS ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯂꯥꯛꯏ ꯃꯈꯣꯡꯅꯅꯤ ꯆꯠꯂꯤꯕꯗꯨ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯩꯅꯣ ꯁꯨꯝ ꯌꯦꯡꯉꯛꯏꯁꯤꯕꯨ ꯍꯥꯏꯅ ꯀꯗꯣꯝ ꯆꯠꯇꯣꯏꯅꯣ ꯁꯤꯗꯗꯤ ꯈꯣꯡꯕ ꯊꯥꯏꯅꯦ ꯐꯔꯦ ꯐꯥꯎꯗꯣꯛꯑꯒ ꯁꯤꯡꯖꯃꯩ ꯇꯥꯔꯝꯂꯅꯤ ꯑꯁꯝꯕꯁꯤꯗꯅꯦ ꯍꯦꯛꯇ ꯆꯠꯂꯒꯦ ꯆꯦꯟꯄꯥꯛꯇꯣꯟ ꯊꯣꯟꯗ꯭ꯔꯤꯅ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯏꯕꯦꯝꯃꯕꯣ ꯆꯅꯝꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯥꯏꯗꯅꯣꯃ ꯎꯈꯤꯒꯨꯝ ꯂꯥꯛꯀꯨꯝ ꯚꯥꯞꯅ ꯑꯣꯏꯖꯥꯠꯂꯣ ꯃꯁꯛꯁꯦ ꯌꯥꯝ ꯃꯥꯟꯅꯩ ꯍꯥꯏꯋꯥꯅꯤ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯀꯥꯏ ꯌꯧꯕꯤꯒꯗꯕꯅꯣ ꯑꯣꯇꯣꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯊꯤꯟꯖꯔꯝꯃꯒꯦ ꯆꯅꯝꯅ ꯑꯃꯨꯛ ꯌꯥꯔꯅꯤ ꯅꯪꯁꯦ ꯅꯁꯛ ꯈꯪꯒꯨꯝ ꯇꯧꯋꯤꯅꯦꯍꯦ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯑꯩꯕꯣ ꯈꯪꯂꯝꯅꯤ ꯑꯩꯁꯦ ꯑꯣꯇꯣ ꯊꯧꯕꯅꯤꯅ ꯂꯝ ꯁꯨꯅꯕ ꯆꯠꯂꯤꯗꯣ ꯏꯕꯦꯝꯃꯕꯨ ꯀꯥꯏꯗꯒꯤꯅꯣ ꯎꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯈꯣꯡꯅ ꯆꯠꯂꯒꯦ ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯅꯦꯕ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯣꯇꯣ ꯑꯗꯨ ꯊꯧꯒꯠꯈ꯭ꯔꯦ ꯆꯦꯡꯄꯥꯛ ꯑꯗꯨ ꯆꯠꯈꯤꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯂꯥꯞꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯅꯤ ꯃꯥꯒꯤ ꯉꯛꯁꯝꯗ ꯌꯥꯎꯔꯤꯕ ꯔꯨꯕꯤꯒꯤ ꯔꯤꯡ ꯑꯗꯨꯅ ꯑꯥꯗ ꯖꯣꯝꯔꯥꯖꯇ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯔꯤꯕꯅꯤ ꯆꯅꯝꯗꯨ ꯇꯞꯂꯤ ꯆꯠꯂꯤ ꯃꯅꯤꯡꯗꯒꯤ ꯍꯣꯔꯟ ꯑꯃ ꯀꯟꯅ ꯈꯣꯡꯂꯛꯏ ꯌꯩꯊꯣꯔꯛꯏ ꯂꯦꯝꯕꯅ ꯋꯥ ꯁꯤꯗꯤ ꯀꯦꯜꯂꯦꯍꯦ ꯀꯩ ꯈꯨꯐꯖꯅꯣ ꯅꯍꯥꯟꯈꯩ ꯅꯪ ꯀꯥꯏ ꯂꯣꯠꯂꯨꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯝꯕꯅ ꯅꯁꯛ ꯅꯇꯧ ꯆꯪꯈꯣꯟꯕꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯁꯤꯗꯅ ꯆꯅꯝꯅ ꯑꯃꯨꯛ ꯑꯁ ꯅꯁꯛꯇꯣ ꯁꯨꯅꯨꯀꯣꯛ ꯌꯥꯝ ꯃꯥꯜꯂꯦꯕꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗꯅꯦ ꯕꯤꯠꯀ ꯇꯦꯛꯏ ꯅꯪꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏꯗꯧꯔꯤꯗ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯑꯩ ꯁꯛꯁꯦ ꯐꯖꯕꯅꯤꯗ ꯉꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯆꯅꯝꯅ ꯍꯣ ꯐꯖꯩ ꯃꯉꯥꯜꯗꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯒꯥꯔꯤ ꯊꯧꯔꯛꯏ ꯕꯕꯨꯄꯔꯥ ꯃꯄꯥꯗꯨꯗ ꯃꯃꯥꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯌꯥꯡ ꯂꯩꯃꯅ ꯊꯣꯏꯕ ꯅꯪꯕꯨ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯣꯏ ꯃꯥ ꯑꯩ ꯂꯝꯕꯤꯗ ꯂꯩꯔꯤꯌꯦ ꯂꯪꯉꯥ ꯅꯣꯏꯗ ꯆꯪꯉꯨꯒꯦ ꯇꯧꯕ ꯑꯌꯥꯡ ꯂꯩꯃꯅ ꯀꯣꯟꯅ ꯆꯪꯂꯣ ꯅꯇꯩꯃꯗꯣ ꯊꯥꯈ꯭ꯔꯦꯅ ꯄꯥꯎ ꯍꯥꯏꯔꯛꯏ ꯅꯣꯏ ꯃꯥꯃꯅ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯑꯩꯅ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯕꯗ ꯀꯣꯡꯕꯗ ꯂꯩꯔꯦ ꯅꯪ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯔꯣ ꯀꯣꯡꯕ ꯕꯖꯥꯔꯗꯅꯤꯀꯣ ꯍꯣꯏ ꯃꯃꯥ ꯁꯣꯝꯗꯅ ꯉꯝꯕꯗꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯤꯡ ꯍꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤ ꯀꯩ ꯂꯝꯗꯩꯅꯣꯕ ꯅꯨꯡꯇꯤꯒꯤ ꯅꯤꯉꯣꯜ ꯃꯋꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯖꯒꯦꯕ ꯆꯅꯝꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯁꯩꯇꯥ ꯆꯅꯞꯅꯍꯦ ꯁꯛꯁꯤꯒ ꯍꯣꯏꯅꯦ ꯁꯛꯁꯤꯕꯨꯗꯤ ꯀꯥꯏꯗꯦꯅꯦ ꯅꯪ ꯐꯖꯔꯤꯁꯤꯗꯤ ꯅꯪ ꯐꯖꯔꯕꯅꯤꯅ ꯏꯆꯥꯁꯨ ꯐꯖꯔꯗꯧꯅꯦ ꯆꯅꯝꯗꯨ ꯃꯊꯟꯇ ꯁꯣꯜꯂꯤ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯁꯣꯅꯣ ꯆꯨꯕ ꯅꯨꯄꯥ ꯌꯥꯝ ꯂꯩꯖꯥꯠꯅꯤꯅ ꯇꯟꯕꯨ ꯇꯜꯂꯦꯗ ꯍꯟꯕꯁꯨ ꯌꯥꯗ ꯑꯩꯀꯣ ꯉꯝꯕꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕ ꯃꯉꯥꯜ ꯒꯥꯔꯤꯗꯨ ꯁꯠ ꯈꯥꯝꯃꯤ ꯁ꯭ꯄꯤꯠꯇꯨ ꯑꯔꯣꯏꯕꯤꯗ ꯅꯦꯠꯂꯒ ꯊꯧꯔꯛꯑꯕꯅꯤ ꯀꯩꯁꯨ ꯀꯨꯏꯕ ꯂꯝ ꯅꯠꯇꯕꯅꯤꯅ ꯌꯧꯕꯅ ꯍꯥꯜꯂꯤ ꯃꯉꯥꯜꯅ ꯉꯁꯥꯏꯅ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯔꯦꯝꯕꯗ ꯅꯈꯣꯡꯅ ꯆꯠꯂꯤꯗꯨꯕ ꯆꯅꯝꯅ ꯑꯃꯨꯛ ꯑꯩ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ ꯌꯥꯔꯦ ꯇꯣꯡꯉꯣ ꯃꯃꯥꯅ ꯉꯥꯏ ꯂꯩꯍꯧꯔꯕꯅꯤ ꯉꯝꯕꯅ ꯚꯥꯏ ꯀꯅꯥꯅꯣ ꯅꯪꯒꯤ ꯁꯥꯏꯔꯣ ꯀꯩꯅꯣ ꯑꯩꯕꯨ ꯚꯤꯛꯇꯣ ꯍꯥꯏꯒꯤꯒꯨꯝ ꯇꯧꯗꯥꯏꯅꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯅꯠꯇꯦ ꯚꯥꯏ ꯏꯇꯩꯃꯅꯦ ꯃꯥꯃꯒꯤ ꯃꯆꯥ ꯉꯝꯕꯅ ꯑꯃꯨꯛ ꯅꯪ ꯅꯍꯥꯟꯒꯩ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯁ ꯚꯥꯏ ꯅꯪꯕꯨ ꯑꯩ ꯅꯣꯏꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯅꯤꯌꯦ ꯁꯤꯗꯩꯗꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯎꯈꯤꯒꯦꯀꯣ ꯉꯝꯕꯅ ꯍꯣꯏꯗ ꯂꯩꯍꯧꯔꯦ ꯃꯉꯥꯜ ꯆꯅꯝꯕꯨ ꯄꯨꯗꯨꯅ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗ ꯈꯠꯅꯔꯒ ꯍꯜꯂꯛꯏ ꯇꯁꯦꯡꯅ ꯃꯕꯥꯅꯤ ꯀꯣꯏꯅꯔꯦ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯄꯪꯈꯠꯇ ꯈꯠꯅꯩ ꯍꯟꯕꯗꯤ ꯆꯅꯝꯅ ꯍꯜꯂꯤꯕꯅꯤ ꯃꯉꯥꯜꯅ ꯀꯥꯏꯗꯩ ꯑꯃꯨꯛ ꯋꯥꯏꯅꯔꯨꯏꯅꯣ ꯁꯤꯅ ꯆꯅꯝꯅ ꯑꯃꯨꯛ ꯈꯪꯗꯦ ꯁꯨꯝ ꯏꯟꯅꯔꯛꯄꯅꯤ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯗꯨꯕꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯗꯧꯕ ꯁ꯭ꯋꯥꯏꯗꯗꯤ ꯈꯪꯉꯕ ꯏꯕꯦꯝꯃ ꯏꯁ ꯌꯥꯝ ꯑꯍꯟꯒ ꯁꯥꯏꯌꯦ ꯄꯛꯇꯤꯌꯦ
ꯃꯌꯨꯝ ꯌꯧꯔꯦ ꯑꯌꯥꯡ ꯂꯩꯃ ꯃꯪꯒꯣꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯊꯧꯖꯜꯂꯛꯄꯗꯨ ꯎꯕꯗ ꯀꯨꯝꯊꯔꯛꯏ ꯑꯌꯥꯡ ꯂꯩꯃꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯧ ꯌꯧꯔꯛꯂꯦꯗꯅ ꯉꯔꯥꯡꯅ ꯍꯥꯏꯔꯛꯂꯕꯅꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯆꯅꯝꯅ ꯑꯃꯨꯛ ꯅꯦꯅꯦ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯕꯣ ꯑꯩꯈꯣꯏ ꯑꯕꯣꯖꯤꯒ ꯍꯣꯏꯅꯦ ꯐꯥꯎꯅꯔꯦ ꯋꯥ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯒ ꯅꯪꯕꯨ ꯁꯤꯗ ꯊꯥꯔꯛꯂꯤꯕꯅꯦ ꯏꯁ ꯌꯥꯝ ꯂꯣꯠꯂꯝꯃꯤꯖꯥꯠꯅꯤꯅꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯀꯣꯔꯤꯌꯥꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯃꯅꯤꯄꯨꯔ ꯑꯣꯏꯔꯝꯃꯦ ꯁꯤꯗꯁꯨ ꯂꯩꯅꯦꯍꯦ ꯅꯪꯅ ꯄꯥꯝꯕꯗꯣ ꯏꯕꯦꯝꯃ ꯂꯩꯔꯝꯃꯣꯏ ꯈꯪꯖ ꯌꯥꯔꯦ ꯀꯗꯔ ꯌꯥꯝ ꯇꯧꯋꯤ ꯅꯣꯏ ꯑꯌꯥꯡ ꯂꯩꯃ ꯅꯣꯛꯂꯒ ꯄꯩꯈ꯭ꯔꯦꯗꯀꯣ ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ ꯂꯥꯛꯑꯣ ꯅꯐꯤꯒ ꯍꯣꯡꯂꯔꯣ ꯌꯥꯝ ꯐꯖꯔꯝꯃꯦ ꯏꯃꯧꯁꯦ ꯆꯅꯝꯗꯨ ꯐꯖꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯄꯜꯂꯛꯄꯗ ꯃꯥꯏꯊꯣꯡ ꯀꯥꯡꯉꯣꯟ ꯑꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯐꯖꯕ꯭ꯔꯣꯅꯦꯅꯦ ꯃꯅꯦꯅ ꯈꯨꯝꯗ꯭ꯔꯤꯀꯥꯟ ꯃꯉꯥꯜꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯐꯖꯔꯦ ꯐꯖꯔꯦ ꯎꯆꯤ ꯑꯉꯧꯕꯤ ꯔꯥꯁꯤ ꯌꯥꯎꯗꯕꯤꯗꯣ ꯃꯥꯜꯂꯦ ꯆꯅꯝꯅ ꯑꯃꯨꯛ ꯅꯪꯗꯤ ꯍꯥ ꯅꯁꯝꯗꯨꯒ ꯏꯃꯥꯏꯄꯦꯝꯃ ꯊꯤꯗ ꯂꯨꯞꯄꯕꯨ ꯃꯥꯜꯂꯤꯅꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯏ ꯀꯥꯔꯛꯀꯅꯤꯍꯦ ꯑꯗꯩꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯩꯁꯦ ꯅꯊꯛ ꯑꯍꯟ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯜꯂꯁꯨ ꯅꯋꯥ ꯂꯧꯕꯤꯗꯦ ꯆꯅꯝꯅ ꯑꯃꯨꯛ ꯏꯋꯥꯗꯣ ꯂꯧꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯩ ꯏꯋꯥꯗꯣ ꯂꯧꯔꯗꯤ ꯅꯨꯄꯥ ꯅꯪꯅ ꯀꯩ ꯇꯥꯔꯦ ꯍꯥ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯠꯅꯗꯣꯏꯗ ꯇꯧꯏ ꯅꯈꯣꯏꯅ ꯃꯉꯥꯜꯅ ꯑꯃꯨꯛ ꯃꯃꯥ ꯁꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕꯋꯥꯅꯤ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯅꯐꯤ ꯍꯣꯡꯂꯨꯔꯣ ꯅꯪꯃꯁꯨ ꯃꯉꯥꯜ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯃꯤꯆꯪꯒ ꯆꯪꯈ꯭ꯔꯦꯅꯦ ꯈꯤꯇꯪ ꯉꯥꯏꯍꯧꯔꯦ ꯆꯪꯖꯈ꯭ꯔꯒꯦ ꯃꯅꯦꯒ ꯆꯅꯝꯒꯗꯨ ꯅꯣꯛꯑꯒ ꯂꯩꯍꯧꯏ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣꯅꯦ ꯅꯦꯅꯦꯅꯦ ꯅꯪꯒꯤ ꯔꯨꯝꯒ ꯐꯖꯅ ꯁꯦꯝꯂꯒ ꯊꯝꯂꯕꯅꯤ ꯆꯅꯝꯅ ꯑꯃꯨꯛ ꯍꯣꯏ ꯅꯦꯅꯦ ꯑꯅꯤꯗꯨ ꯀꯥꯈꯠꯃꯤꯟꯅꯔꯛꯏ ꯔꯨꯝꯗꯣ ꯎꯕꯗ ꯃꯅꯦꯗ ꯌꯦꯡꯉꯛꯏ ꯆꯅꯝꯅ ꯅꯦꯅꯦꯅ ꯂꯣꯏ ꯇꯧꯔꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯗꯣ ꯌꯥꯝ ꯐꯖꯅꯗꯤ ꯁꯦꯝꯃꯦ ꯅꯦꯅꯦ ꯇꯧꯔꯤꯅꯤꯅꯦꯍꯦ ꯑꯩꯅ ꯃꯉꯥꯜꯗꯤ ꯁꯪꯗꯦꯅ ꯌꯥꯎꯕꯖꯥꯠ ꯅꯠꯇꯦꯗ ꯑꯁꯤ ꯑꯉꯥꯡ ꯐꯠꯇꯁꯤꯔꯣ ꯑꯌꯥꯡ ꯂꯩꯃꯗꯨ ꯅꯣꯛꯂꯒ ꯐꯔꯦ ꯐꯔꯦ ꯃꯈꯥꯗꯅꯦ ꯅꯦꯅꯦ ꯉꯥꯏꯔꯝꯂꯒꯦꯀꯣ ꯀꯨꯝꯃꯛꯑꯣ ꯅꯐꯤ ꯍꯣꯡꯂꯛꯑꯒ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯌꯨ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯏꯄꯥꯝꯗꯣ ꯆꯅꯝꯁꯨ ꯅꯣꯛꯂꯒ ꯍꯣꯏ ꯅꯦꯅꯦ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯗꯣꯏ ꯂꯩꯅꯦ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯒ ꯂꯣꯏꯅꯅ ꯑꯏꯕꯤꯒꯤ ꯃꯐꯝꯗꯒꯤ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯊꯝꯕꯤꯔꯛꯂꯤ ꯃꯗꯨꯗꯤ ꯃꯤꯔꯝꯂꯦꯟꯗ ꯂꯥꯛꯂꯕꯅꯤꯅ ꯆꯦꯝꯄꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯣꯟꯖꯕꯅꯤ ꯑꯗꯨꯅ ꯍꯥꯞꯆꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯆꯦꯝꯄꯥꯛꯀꯤ ꯃꯃꯤꯡꯕꯨ ꯊꯣꯟꯗ꯭ꯔꯤ ꯍꯥꯏꯅ ꯑꯣꯟꯈꯤꯕꯗꯨꯗ ꯃꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯤꯒꯅꯨ ꯑꯣꯟꯗ꯭ꯔꯒꯗꯤ ꯆꯅꯝꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯈꯤꯅꯤ ꯃꯁꯛꯁꯨ ꯂꯣꯠꯂꯒ ꯃꯃꯤꯡꯁꯨ ꯍꯣꯡꯖꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯇꯅꯕ ꯍꯥꯏꯅ ꯅꯣꯂꯨꯛꯅ ꯊꯝꯖꯔꯤ